ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯃꯥꯅ ꯄꯣꯛꯄꯤꯔꯝꯗꯅ ꯉꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯁꯤꯡꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯉꯝꯍꯟꯕꯤꯕꯅꯤ ꯏꯃꯥ ꯍꯣꯏ ꯏꯄꯥ ꯍꯣꯏꯅ ꯁꯤꯗ ꯂꯩꯔꯝꯕꯁꯦ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥꯗꯤ ꯑꯣꯏꯅꯤꯡꯉꯒ ꯃꯃꯥ ꯑꯣꯏꯕ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩ ꯅꯨꯄꯤꯗꯤ ꯑꯣꯏꯔꯒ ꯃꯃꯥꯗꯤ ꯑꯣꯏꯅꯤꯡꯕ ꯃꯃꯥ ꯑꯣꯏꯕ ꯐꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣ ꯉꯁꯤ ꯏꯃꯥꯁꯤꯡ ꯂꯩ ꯏꯃꯥꯗꯤ ꯑꯣꯏꯔꯒ ꯃꯃꯥꯗꯤ ꯑꯣꯏꯔꯒ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡ ꯆꯥꯗꯕ ꯏꯁꯣꯔꯅ ꯇꯝꯕꯤꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯃꯇꯝꯅ ꯄꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥ ꯍꯣꯏ ꯃꯐꯝꯁꯤꯗ ꯉꯁꯤ ꯂꯦꯜꯂꯤꯅꯤ ꯃꯥꯗꯔꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ MWFꯅ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤꯡꯗ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯌꯦꯟꯊꯣꯛꯈ꯭रे ngasi malemgi mafam kayada Mothers Day pangthokduna mama oibisingbu ikai khumnaba utnabagum Manipur Women's Federation MWF na Imphal East ki manung channa leiba Laiching Nongpok Kakchingda Rural Service Agency Rusana chalaiba Senior Citizen Home da khudol potsing yenthokpaga loinana ahal oiraba senior citizen kunmukta ikai khumnaba utuna mitlu piranga loinana Yaifa Mangol su Nijakhre Thorom asiga mari leinana MWF ki President Secretary amadi Thomi Singna Ahal Sing asibu pungning thogatuna Kana Leijadrabi Ahal Sing asigi damak lepkhigani haina thajaba pibiki ahan maktada khogi home asibu chalai biriba khogi thoburen busu ikai khumna bochari ngasi citizen khogi home sida Manipur Women Federation gi president amoina aigi mingna dimona ta khelambam kawe ai Manipur Women Federation gi president oina su thau pujari ngasi mafam asida malem gi oina mama gi numit haiba numit sing ngasi oi ima haibasi khoi posak amata ga sinaba yadaba aduga khoi semjan sajan basu yadaba yamna tangba maming ni ima haibase adu mama oibasing sigi minungsi ji macha sing sida watpagumna hujikti loin tawe aduna icha leibasing su macha ga leminaba phangdaba adagi akhoi makna kaina de hairaga su mama gi nungsiba mapa gi nungsiba si yaudaba macha officer oiba pesa paiba ina khunba chou sang mayam leigara su mama gi nungsiba si yaurokta dagi mama mapa gi maman je khangdaba adagi macha amasi mama amana yolokpa matamda mama do thengnarongadaba awaba adagi chaitheng mayam amadu su macha na udaba mayam leibadagi ngasi mama gi awaba pukning gi oiba apamba mama gi pendaba khudingmak mapa gi pendaba khudingmak se macha jing uraktabadagi ngasi sigumba mafam asida khogi kana leijadaba gumna ima hoina sumaina leibasi la ine haina ina khanjai haitare khudong chadaba laibak thiba thogdok wathok mayam ama leibadagi adu malemgi oina mama gi numit haina yamna maman yamlaba aduga yamna ju nungsiba numit asida aikhoichu mama amoina nupi amoina ima haibase aikhoichu mama ni mama amagi numisi aikhoina chawthokna yamna piba pidaba khudol piba pidaba na amani aduga ima gi damakta miyamgi malem sigi da leiba mama khuding makta ikai khumdaba ngasi gi numisida I uchage loina ngasi gi mafam sida leibiriba ima khuding makpusu na cha na kachu khangdaba kasum khangjadaba na cha ina awang thakta thangat paga loina imagi mama ama oibagi magul lama phangbiram base ai em penjai haitare mama di oininga mama oiba phangdaba mayam su lei nupidi oraga mama di oiningba mama oiba phangdaba mayam leiriba ado ngasi imagine lei imadi oraga mama ama oibagi macha sing minungsi phangdaba dagi natraga khudong chadaba isorna tambiba karigumba mafam matamna porakpagi matungina ima hoi mafam sida ngasi lelini ado nga hujikti ima pungning chondagano baba pungning chondagano Women Federation na leiriba makai ima hoigi baba hoigi angama mate na sa sing na pangjagani heba wafam je thamjaraga matang sida ima tension jagi Kaching college home da na cha khoina lakchaduna ima hoigi mafam da karigumba leijaba kharadang kachaba phangan bibidama mafam sid leibiba ima ipa animakbu ikhut no na khoramjari amasung lamdam sibu konbiriba ishorbu su ithanung da che na khoramjari mama mapa haibase mama mapa yaudana matam punamakta macha leiba hongnade nungsirba ipa imana pokpiramdana ngachidi macha oiba khoi ima ipa sing amade leipak myangi thawai yauba ngamnibane ima hoi pa na sida leirambase thamoide yamna nungaijali adu machidi Manipur Women Federation da nacha khoi myam leijaduna ima ipa gi mafamda karigumba kharadang katpa phangan bagi damak
ꯏꯁꯣꯔꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯄꯥ ꯏꯃꯥꯁꯤꯡꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯄꯥ ꯏꯃꯥꯅꯦ ꯈꯜꯂꯒ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ इमागा बाबा होगी महुत सिंजरगा होगी रोयल सर्विस एजेंसी रुसा की तरफ तगी को अना अहन सिंसी केयर टेकर होना सेनजरगा लेजाबनी अदु मसी इमागी नुमितसिदा होगी MWF की को माइकैदगी इमासिंगु प्रेजेंटेशन पीबा लाक्पीबा अखोगी अहल लमनगी तरफ तगी हन्ना थगचरी मतुंगदसु मयाम गंबियु हायना से हायरगा असुम लुसिंजरगे